Tripuragi Arpana Singha Nakazaido Kupak na Taraga Nayum the Sangaga Nama Napaki Mamang the Warakpanga Nupini Ace Ebse Nankaugano Maitay Nupigi Lamchat Sajata Mina Kudomitila Lakpa Maitay Nupibu Nang na Kariam Naraga Maitay Nupibu Nang the Laimai Takta Yolaga Wangangak Pada Noi Tripura Koila Sorgi CSO organization Mayano Wangang Dragasu Ay Hosai Degi Pari Imom Channel na Noi gumbi nupi kaya kaya sigi marakta wangange noi gumba nupi kaya kaya sigi lamchat sajat mawong sada mayam tholak pase thinge aina ne leiriba maitai nupi aini khangaba aduga nangna engonda tripurada lawaina hairido nang gumbi lamchat nai de bi maitai nupi bu choptha hanbi maitai nupi gi mingda mayamna Nokrem haikrem na nanggumbi se mina yengna ba nupi nanggumba amana I want the Tripurada kaubagi okat na tik laite khangaba aduga aina la adi Tripurada nate nayumda koila soda changa aga nayumda changa aga nama napa nabung no pamayam na nangbu warak pangamdri do moy mayam nge mangda nakhajai do khupak na tharaga warak pangam ba nupi ni ai se base nang kauganu ahamada nangna Maigi ani ki watara ga wangang wai nangi video da aina sem ki ba video do ado maigi ani ki taningai wari kari lai nangna maitai nupi se ju thai hujikang ni nupi pon mak ju thakna re na ju yon bagi ju thakpagi video thangale ado nupi maitai nupi ama waraga adu ma sajale chat pra aduga maitai nupi na makeup to base yong dubaina mamai siga angang ba yong mathun dubaina jackson ba do akhoi maitai nupi na to bra Nang chingthuaga phuba ngamba nupi ne base nang kaugano noi adu lakai duga nangbu waraknaba mi lemda bazai Tripura koila soda nanga mana ningda dana nangbu bituka chabi nupi am do onja ningam da basul zai aduga aingonda di adu mai mato mowang tawrakano minute tana nakta jorokpa ngamba nupi ne base nang kaugano aina nangi nayum zauna changaga nangbu chingthuaga nama napagi mamangda phuba ngamba nupi ne base nang kaugano aingonda khangaba noi gumbi nupi kaya Maitai nupi ki mingchat chopthana ba tholakpa nupi kaya sigi maramda wa nganga ge na thoklaiba nupi ni aise khangu masak khangada ba amana maitai khunai chopthaba maitai nupi singbu mayamna aduk hanthana yenghanbagi mato mawangda thoklakpa nang oigera nangi oiningba oijo minister ge masa oigera MLA ge masa oigera oiningba oijasanu aina leidi makhaidi maitai nupi amatana adugumba lamchat nai da wangang sangang tawrakpada minister MLA oira bhauna adugi macha masu oira bhauna lemna tharoi nang amadi karisu na te aina khalli aina khangaba tauno isagi maitai nupi abase isagi nupi aba nupi se asigi ijat se isana khangna chakadabni nangna nangi video do aina same video da hanam ta munna jengho nangi namaduna nangonda aise maitai nupi malaba yengu ima haibada nogi namaduna nangbu male nang pokpa namado jugot sadaba mali aduduna nangna adugi sajile chatpani picture ke mayam comment da mi khara nai ko jenge hai yang lake mila kanine Arpana Singha kuki nupi on ganu isagi ijat isana ngakna chalo usit thawai daba henjanna leiriba meitai ichino mayam se meitai ekhoi mayam leiriba se karisuna tamare khanbagi mato muangda tawrakanu henjalla adi usittaba thabak tawra agadi adugi sapsaba kai to waya yabado adu lakane base nang kauganu aduna ngasigi aigi video se nangna yengaga kanda ahambagi oina nangna engonda tawreiba challenge mato muangdo aina nangse kaisuna te khana ahambagi oina ngakpire bani makha tabada nasana gyan taraga maitai nupi amagi sajatli chatki mato mawongdo kari mawongda lei kaidore nasana khangna leiru aduga mamangi video da nangna maitai nupi bu adugumba mato mawongda ke yong mana nangna puthorakpodo adugi matangda nang sengdorao ahambagi video do aina nangonda sengdoro haigi de adu ngasigi video da di aina nangonda nangna maitai nupi bu yongi mato mawongda nangna puthoaga aduga hujikki nupi puna magna yu tha abani kan haibodo adugi matangna nang sengdorao natraga di makha tabada nangna amu usithoidana karan turon tawraga di leiriba akhoi maitai ichinaw mayam ama leiriba se asiguma mayam waraknaba thokla ga hujik warak piraga makhong makutta makhongda makutta mafam sa na warak piriba mayam se nang uredana adu khangna chatlo
usit laktragadi nang isu matam yorakpa jai ba se nang kauganu leiriba ichinau mayam se metai nupi amotpa metai nipa lamchat chumdaba aduguma mayam sengdoknaba leiriba ibung ipa mayam ma leyab se kauganu aduguma ibung ipa mayam dugi support ta pari imom channel na su matam khudimaka lepi aduna haijagadawi nang akoi metai masani metai nupini gyan tana phajana leiru Sumana nonjara na khoroma na ahan thangda nonjari si jongune hey hanubi migi video ro thangala di wa do phajan ngangu wa do phajan ngangu ahan thangda ngangi wang sanga do kai ro khapa ja ba wang sangang no na ngangi wang sangang du is migi video ka thangala na view ko khomi poni na mai de ikai dro ha ikai dro mi video thangala jana mai ikai do na sana video ri sa ba nam dro side ani ki wa ba ta la ga wa ba ngang ne video ra thangala dine mi ki wa manung ki wa khang de na wa do ngang anu ne na mai do kra ikai khang ne han thang da na mai de ikai khang wo a phau bi ai che ti prai mi pi ni thang na si la o ado di phang na di mama phang na no wari chana di nang gi chu kan na re ai gi chu kan na re mayam youtube gi chu kan na re lao ne phang na si ne lao na si lao ti pura da pare mom channel sibu yengbiri ba mayam puno pui kai khum nazari ngasi mayang e pham da wafam khata thamjage na video ma pura lai chinau mayam video siga soira yaw ki ba kya yawra ga so yengbiri ba mayam puno magna soiba lei ba tar ga so ngapi waina mayam puno magi pham da request tawjari adudi ngasi gi video se makhata na yengmina rasi bai je chok chok moi thakpa nam de thakpa ji di ulak ke do ne hadi ti nupi na hela me ala da se social media thangala ke da ge nupi na hen mani thakpa se te thakpa nupi sing na di khangani mahau ma le ne aina meeting piche makeup to phaje ya do hai ning da ba ina ai je meeting mama je ngune mama ai je makeup to bari phajara ba na pura meeting nupi ma la ba je ngune male meeting ake mama phajaba na Tripura koila sorda leriba CSO organization miyang yafam da wafam da thamjage amasung maina paibi aduga nupi gi loop leiba club sing yafam da wafam da thamjage Tripura koila sorda gi amasung Tripura dagi asugumba nupi gi ijad yaudaba aduga wahi wata phajadaba asuma miyama thoglai base akoi Tripura da leiriba ichina CSO organization mayam uba phangdabra natragana una sike matang na wafam amani ba thamaktri base karigino si matang na wafam mentang thamjage aduga mamangi video da akoigi inau nupi amana asmaina wafam khara thamgibadudi Tripura dagi ichina mayam nasu asi matang da sengdorei aduna hojiki nupi masa hesu hojikti gyan tana yam phajana leikhare aduga hojimuk nauna nupi arpana singhana toriba mato mawang meitai nupi bu leimai thakta yonbaga sapmana na meitai nupi ne kerak pase yonga sapmana na kerak pa aduga hojikangi nupi di loina yu thabane na ju thakpa se social media da puthoga utpa aduga seliba phisibu mayamang dei haibadi talle mana adu setrasu yabagi mato mong da wanga pagi video ma social media thangalapa asugumba se Tripura da leiba ibung yupa amasung ichinau amasung oja sing yempham da request tawjari asugumba Tripura dagi tholapa nupi masa singsu miyang changjana ningi aduga athuba matamda ichokoi gi leiba ichinau CSO organization mayamna Tripura dagi thoklaiba nupi arpana singha haisana maitai nupi bo asuma mato mong da social media da thamai base sengdokcha haningi adugi tamakta si video je semjarapani Arpana Singha Tripura koila sordagi nang ne ngonda tawreido challenge ne khanna nangna tawreido nang se angang ni khalaga aham bagi oina nang boina ngakpi bani aduga ani subada nangna adugumba usittaba mato mong da wangang sangang tawrakpa taragadi makha tabada aina mok kai tawrakpada nang aduga ingonda waraurakanu aduga maitai nupi bu usittawoi da bagi mato mong da wangang ngakpa nupi amatangdi lemna tharoi Meitei nupi gi ijat yolaknaba tholakpa nupi khudingmakki mayokta pari imom channel hojai degi adugi mayokta soida lepkani markto adugi matik chawba sangi masa masu oigaraga su adugi mayokta aina against aina lepkani abase nang kauganu ichino mayam nasu video dodi uramani durega so video clip masa amta hapchareke magi
aduga ichinaw mayam gi mafamda ngasigi video siga soirang yawkiba kya lerga so ngakpi waina hojaidagi pari mom channel na yengbiriba mayam punamki mafamda request tawjari ngasigi di loisanjarage ima leibang na yai phare kangleipang na yai phare aduga leiriba inuksirba ichinaw aigi makhada leiriba inaw sing icha sing mafamda haijagadabdi maitei ekoina maitei ekoigi ijat se ngakna thamgadabani tungda laiba generation mayam nasu akoigi afaba se uraga akoigi afaba se tamjagandaba akoina adugumba afaba saja chatlaga icha isuda takpi tambiba se akoina tambidori bani aduna haureiba nungsi nungsiraba ibung yupa ichinaw aduga leiriba makhada leiriba icha sing inaw sing mafamda asi wafamda thamjage akoigi lamcha sajat phajabase haureiba tungi akoigi generation da akoina phajana taksi ado loisanjarage ibung yupa mayam amasung yengbiriba ichinaw mayam punamki mafamda amukasu request tawjari asoirang yawkiba kya lerega so ngakpi waina